Suspension of Operation Soo Chathanariba Group Singgi designated camp Sing Louthoknaba amadi mapham Hongdoknaba Wapham lakliba ase Kangpokpi District ki Traditional Authority oiriba Sadar Hills Chiefs Association SAHILCA na akanba Condemn Tourakli. SAHILCA na Thorakpa press statement amana hai thawung ase maikai naiba amadi khudong thiningai oiba thawung amani hauzik Soo Group Singa Ministry of Home Affairs ka wari sanariba asiga Manipuri da hauzik oiriba fibam asiga mari leinade Koki Khul Singh da leiriba Soo Group Singgi designated camp Sing ase peace accord amagi makhada leiribani amadi Manipuri da thokliba irang asiga camp Sing asiga mari lehanbadi chumdaba khongthang ama oigane Maru oina Kangpokpi District ki manuk chena leiriba designated camp Sing asi Sidoknaba natraga Hongdoknaba hotnarakpa khudingma Kuki Furuki Saktam amadi territorial right da singnarakpani haina logani Ministry na maikai naiba thawung asi makatana adumak chatharabadi hanadagi hauna charang naduna leiriba Manipur ki fibam asida mai yangshinba oina thokani masigi mayokta Kangpokpi ki traditional leaders singna khongpham chetna lepkani amadi democratic oiba maong da thingani hainaso cherol asina makatari